ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯌꯔꯁꯤꯡꯕꯨ ꯏꯀꯣꯛꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯔꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯃꯊꯦꯜꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯆꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯀꯟꯅ ꯆꯝꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯣꯕꯤ ꯑꯃ ꯀꯣꯟꯅꯉꯥꯏ ꯂꯩꯔꯦ ꯁꯤꯗꯩꯗ ꯂꯩꯁꯦ ꯊꯥꯡꯖꯤꯡ ꯑꯃꯅꯦ ꯏꯀꯥꯏꯊꯕꯤ ꯑꯃꯅꯦ ꯑꯗꯨꯒ ꯊꯔꯣ ꯃꯔꯤ ꯑꯃꯅꯦ ꯁꯤꯡꯖꯨ ꯇꯧꯔꯒ ꯂꯩꯔꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯋꯥꯏꯁꯨ ꯃꯨꯛꯅꯤꯀꯣ ꯃꯨꯛ ꯗꯥꯜ ꯑꯣꯏꯅ ꯇꯧꯊꯔꯦ ꯃꯌꯥꯝꯗꯨꯗꯤ ꯍꯥꯎꯏ ꯍꯥꯎꯇꯦ ꯆꯥꯔꯒ ꯑꯩꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯌꯦꯡꯕꯤꯔꯒ ꯈꯪꯕꯤꯔꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯅꯉꯥꯏ ꯍꯥꯎꯔꯅꯤꯅ ꯈꯜꯂꯒ ꯆꯥꯕꯅꯤ ꯑꯗꯣ ꯍꯥꯎꯁꯨ ꯍꯥꯎꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯉꯥꯝꯕꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇꯪ ꯄꯤꯕꯤꯔꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯤꯕꯤꯔꯣ ꯑꯩ ꯍꯧꯖꯤꯜꯂꯒꯦ ꯆꯥꯕꯁꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯗꯕꯤꯗ ꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯍꯩꯔꯒꯦ ꯑꯣꯀꯦ ꯑꯁ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯆꯥꯛꯁꯦ ꯀꯣꯠꯊꯔꯒꯦ ꯍꯦꯛꯇ ꯀꯣꯠꯊꯔꯒ ꯖꯔꯣ ꯍꯥꯏꯗ ꯍꯩꯔꯒꯦ ꯖꯔꯣ ꯑꯁꯤꯒꯤ ꯍꯋꯥꯏ ꯊꯣꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯦꯟꯗ꯭ꯔꯦꯝꯒ ꯍꯋꯥꯏ ꯃꯨꯛ ꯗꯥꯜꯒꯅꯤꯀꯣ ꯇꯧꯔꯤꯁꯦ ꯍꯋꯥꯏ ꯈꯛꯇ ꯅꯠꯇꯦꯕ ꯌꯦꯟꯗꯦꯝ ꯑꯃꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯀꯨꯝꯍꯩ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯔꯝꯗꯕ ꯃꯌꯥꯝ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤ ꯑꯣꯏꯔꯒ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯌꯥꯝꯅ ꯆꯥꯕ ꯑꯣꯏꯔꯣ ꯑꯗꯣꯝ ꯑꯗꯣꯝꯁꯨ ꯑꯁ ꯇꯤꯟꯒ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯐꯥꯁ ꯐꯥꯏꯠ ꯑꯝꯇ ꯌꯦꯡꯒꯦ ꯃꯇꯝꯒꯤ ꯊꯥꯡꯖꯤꯡ ꯊꯔꯣ ꯃꯔꯤ ꯏꯃꯥꯏ ꯎꯝ ꯃꯔꯨ ꯃꯆꯥ ꯃꯆꯥ ꯌꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯇꯧꯋꯦ ꯍꯥ
와우. thôi đang chọc con mắm rau gì đó. Không được đâu. Tôi đang quay lo. Thôi thôi. 22 tuần. 22. Đây nữa. Mà sáng mình nuôi nè. Mà đi mũi mình như vậy đó. Chỉ cần thùng này nó chỉ cần sao rồi này. Làm sao rồi nữa. Này lại này quá. Nhà ba. Cây nọ. Xinh lờ. Cái gì? Cây này đâu này. Cái méo này thằng nhìn rồi. Thằng nhìn chụp cái gì? Tao nó bắt thôi. Sao rồi thả ra một con. Đó, làm sao phát đây. Lao thì đang ngoài quả. Đừng hơi luôn, không được hơi chặt. Đây. Mẹ mà cái nó ra được có bảy chứ. Cái đồng ba là video cho một thằng là mình ăn không? Mà không phải ao thì đây mà chơi chứ. Không được sao bây giờ không được rồi. Không được ta đi máy đâu không? Rồi. Kadu karan tahala no. Ay, siya lang na matawag. Sabi ba? Ini deh. Atau apa ya? Ini.
好。你这，ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ